Thoubal Bazar manunggi lambi block paving touduna semjinnaba thabak Houkhre. Thoubal kaithel manunggi lambi matek maru oina Thoubal awang laikai, Thoubal khetri laikai amasung yairipokna chingba mafamdagi Thoubal tomjing fauduna laklaga National Highway takigadaba kaithel manungda lairiba lambi matek asi matam kuinadagi fibam yamna fatabana achat awok kayada amasung Thoubal kaithelda lakliba miyoi kayada yamna khudong chadaba mayoknaramba adu Karamakai kokpa ngamnanaba haiduna hanagi Chief Minister su oiramba Thoubal Kendragi MLA Okram Ibobigi mityeng makhada ngasidagi semjinba Houkhre. Numit karanigi mamangda hanagi Chief Minister gi machanupa su oiriba Khangabo Kendragi MLA Okram Surjakumarna Thoubal Municipal Council amadi kaithel asiga naknana leiriba club sing amadi organization kayaga punna kaithel manunggi lambi ki fibam asi yengsin kraba matungda ngasigi lambi semjinbagi thabak asi haukhibani. Ngasi lambi semjinba hauba adubu yengsinba lakladuna MLA Okram Surjakumarna fongdoklambada Thoubal kaithel manunggi lambi asi mamangda koila thaduna semkhrabasu hanjin kaiba amadi kuina chataba asina kaithelda lakpa miyoi singda yamna khudong chahandre. Maramasina koila thabagi mahutta block paving oina semduna amadi drainage system ningthina haptuna semjinnanaba hotnabani. Lambi semlingai manung numit kharani asidi miyamna chathok chasin tawbada athingba khara thamliba asigidamak kaithel manunggi imasing potlaiba lakpiriba sing amadi miyamna awaba khudong chadaba asi khangminasi. Miyamna cooperation pibiyu haina MLA na appeal taramki. Ngasigi MLA gi yengsin kongchat aduda TMC gi chairperson KH Bisorjit amadi kaithel akoibagi miyoi kayasu sarukya khi. Dan Thoubal Kendragi koigi hanagi HCM babung gobina koigi sigi bazar gi toina koila tharasu koi masi adum kaiba adana masi koi block paver haibitare paver tharaga sing toina tunga su kaidanaba aduga drainage system sloping fazana semaga koi masi semjanaba haina hau asidagi haujare aduna koi mayamda bazar Thoubal Bazar da koi gi municipality gi team su koi councillor sing chairperson sing mayam tanna jaraga masi matam khara thingdaba yararoi na inconvenient khara di laidane adu matam yani nei thuna semjanaba hona jage masi da inconvenient laibu khara bazar gi laibiri bai maibel mayam sing na adagi lakpa bazar sida lakpiriba koi gi pochai laiba lakpiriba mayam sing customer sing na matam khara di inconvenience bear to ga tare haidana masi ma appeal tawse. Thank you.